पाउ मिंग ताबीब पुनमकपु ताराम नौसरी हजिक मरु ओइबे पाउ सिंग पिजरी नुपी सिंग याय पथौरांगी दमक अखन्नब सनफम बजेट ता हापलगनी हाइना चीफ मिनिस्टर नोंथोंबम बिरेन फोंदोखरे KSA गी थौमी अहुम फारगा लुपा लिसिंग मंगा लौरुबनी हाइबा बिष्णुपुर पुलिस की SI अमा थबक्तगी सस्पेंड तौखरे हाइरे अमदे मोरे अमसुंग म्यांमार अनि की ताइनाबा नो मैंस लैंड दा म्यांमार ना अमुक समल खानबा होनरमले हजिंग मपुंग ओइबा पाउ पिजरे हंदक पुथोकदौरी स्टेट असिगी बजेट ता नुपी सिंगी याय फथौरांगी दमक अखन्नब सनफम बजेट ता हापलगनी हाइना चीफ मिनिस्टर नोंथोंबम बिरेन फोंदोखरे ngasi Manipuri Rural Bank na sinduna Impal Hotel na pangthokiba mega credit camp hawdokpagi thoramda Chief Minister na wafam asi phongdokibani thoram aduda Mahut Minister T.S. Syam Kumar Manipuri Rural Bank ke Chairman Prasanna Kumar Bal susar yakhi Khangalaba beneficiary samapan humpuma thoida loan ge sanpham oina lupa crore 8.0 yenthokhi Chief Minister na makha taraduna Impal ge street vendor singi अखन्नब सर्वे तौदुना अतोप सेंदा लंबी अमा पीननबा महूत डिपार्टमेंट की मखादा पाइखलगनी स्ट्रीट वेंडर सिंह तांथोकपना स्ट्रीट वेंडर की मसिंग हंथानबा ngamloi महूत डिपार्टमेंट ना बैंक को समनदुना सर्वे अमा पांथोकलबा मतुंग मखोय मखोय गी लेकाय द थबक तौदुना सेंथोक लहलगदी इशू असि लोइसिनबा ngamgani हिरमसिदा महूत मिनिस्टर ना रिपोर्ट अमा पिखलक्तुना थबक ओइना पांथोकनबा खनसी मणिपुर दा थबक फंगदबा मियोय लाख 8 लोम लैरी मखोयबु गवर्नमेंट के थबक लोइने पीबदि ngamloidabana प्राइम मिनिस्टर की ह्यूमन ओरिएंटेड स्कीम कया पाइखलिबा असिगी मखादा थबक पीबा हौरे मसिगिदमक बैंक सिंगदगी लोन लाइन लौबा याहल्ले स्टेट हुड दे निमित्ता अखन्नब स्कीम कया लाउथोकनबा सेम सारे पैसेंजर गाड़ी सिंगदा नुपी सिंगे अखन्नब साइट थमननबा थबकसु लौखलगनी हाइखि स्ट्रीट फमी मैम से मोई फजना आइडेंटिफाई तौथोगा मोई द MRB ना मणिपुर रूरल बैंक ना लोन गुम खर पीबीरगा मोई मोई की लेकाई दुदा अखोइना स्टार्टअप की टाइप कारबार मसा तौलगा हौबो यारगदी मोई जो हिंगनी अदुगा बाजार सु चिल्लरोय अदगी बाजार नो मरतुदा याम वाना पेरु खरदु योननबा नतोगा इंजांग नापि खरदु योननबा तौरिबा मयाम सिगी मदुगी ह्यूमिलेशन तम तौरिदुसु मदुसु खोय सेट तौबो ngamgani Manipur Rural Bank के चेयरमैन प्रसन्न कुमार बाला Manipur Rural Bank ना लमदम असिगी मियाम गी याफनबगी दमक लोन ओइना मियाम दा खोसिनबनी हाइखि महूत मिनिस्टर थौनाउजम श्याम कुमार ना अखोइना पैसा के वैल्यू खंगदबना मधु करमना अहेनबा सेंथोक लेगदबदा सिजनबा ngamdabani बैंक की लोन लौखरगा सिंगबगी चांग नेमबना बैंक सिंगना तंगाई फदबा मियोइदा फावबा लोन पीबदा अकीबे लेबनी बैंक अमसुंग मियाम गी मरक्ता अफबा मरी लेरबदी माइकै अनिमक्ता हेना कानबा लेगनी फोंदोखि बैंक की लोन पीबसी सेवन पीबसी मतम मददी हंगना चानबा मीदा those who are nearest one मगे नंगबा मिसिंगदा लोन से पिरमे तुमिन अदुंग सिदे कोई बैंक की लोन से कोइना मरम जामी से लोन से पिहली सिगी सबसाबा आथरदी गवर्नमेंट से मतम लेबा खुदी मुक्ता अनुम सिमिसना प्रजामयाम के मुक्ता एकु खुदम ते लेपी हाबिगे सब खुदम मा कंगलाई पाक स्टूडेंट्स एसोसिएशन के SA बिष्णुपुर ब्रांच की थौमी अहुम बिष्णुपुर पुलिस न फारगा मामा मपादगी सेल की डिमांड तौदुना लुपा लिसिंग मंगा लौरुबनी हाइबा SI अमा थबक्तगी सस्पेंड तौखरे मसिगी मतंग ngasi KSA की ऑफिस ता पाउगी मिफम अमा पांगथोखरे KSA की प्रेसिडेंट एन चेतन चटखिबा जनवरी की तांग 8 की निमिजुंग मतुंगदा पुंग 12 मखाइरोम ताबा मतमदा बिष्णुपुर बाजार दा समकक लिंगेदा बिष्णुपुर पुलिस की SI देवजित न लुसिंगबा कांगबु अमना मफम अदुदगी मखोय अहुमबु फारगा मरम अमत पीदना बिष्णुपुर पुलिस स्टेशन दा फाजनदुना थमखि मखोय अहुमगी मामा मपासिंगदा टेलीफोन तबदा वॉलंटियर अमखक्की मामा अमखक्का पाउ फाउनबा ngamखि देवजित वॉलंटियर अदुगी ममादा लुपा लिसिंग मंगा पुरक हलबा मतुंगदा पैसा अदु लौरगा मखोय अहुम थादोरखि थौदोक असिदा सेनाबा SI देवजित पु बिष्णुपुर पुलिस की SP न चपचान थिगतुना ngarang थबक्तगी सस्पेंड तौखिबबु थागतबा फोंदोखि थौदोक अदुदा चेन्नई हाइरिबा बिष्णुपुर पुलिस की SDPO अमसु SP न थिगतुना थबक्तगी सस्पेंड तौबियो हाइखि मसिदा चेन्नईबा SDPO चोंथाम बिनुबुसु सस्पेंड तौबिगदबनी अमसुंग मखा ताना अंगांग गाइगी इमुंग मनुंगदा
hanjan hanjana threat tawduna hanjan hanjana korpa asi lengakna amasung Bisnupur SP na yengsan biduna masi khudakta lephan bigadabani amasung chhatra mahiroibu pungning leitana mahi tamanba phangan bikadan Border town Oiriba More Ward number 4 Prem Nagar Laikai Amade Myanmar Aniki Marak No Man's Land da JCB Sizinaduna Lebak Tem Khairak Padagi District Administration na Thinkraba Matung Myanmar gi Miyoi Singna Sambal Khana Bathabak Hauramle Manak Nakna Laiba Miyoi Singna Khudakta More Police ta Pau Pibadagi More Police Station gi Second OC in charge Akbar Commando OC P Tarun Kumar amasung Taramathoi Suba Assam Rifles ki Kangmuna Thinkre Myanmar gi Maikai dagi Army official kharasu laktuna Yangsan ki Second OC Akbar na No Man's Land da Lebak ani gi karigumba makhal amata gi thabak pangthokpa yade karigumba amata ge harabasu Lebak ani hana pau phaunaraba matung tawbinaba hana dagi khanganduna laikhrabani haiki Maitei Council More gi President M Thoibana Paumi Singda mamang sahi gi December 19 da Myanmar na JCB sizinaduna Lebak tem khairamba dagi achoba irang thoke tawramba adu SP Dr S Ibom Sana matam sana thingobadagi loisin khibani Adubu ngasi ayub amuk mafam asida ukhun tawduna sambal khana bahon arambada miyam haurakduna police ta pau pibadagi matam sana thinghaure mamangda government ki miyang sangbiduna ngamkhaigi isu asi loisinbina bahaijakibani adubu hanjin hanjin isu asi thorakpana border da lairiba miyamda nungnangba ama faure karigumba government na miyang sanghogdaba tarabadi misi mina fawa yaurakpa yai border gi matangda government na asengba tangtaba ama khanghaningbagi apamba lei Myanmar gi asigumba luzadaba thawong asi government na wari sanaduna loisin biragadi pumnamaki yaifabo oigani fongdokhi mamang dasu ekhoina haijabuduni lainga ki miyeng sangbiduna hariba border gi samisa asi loisin biwaduna adubu masi hanjin hanjina smain tholakpasina border khundari ba ekhoi punamakta pukningda nungnang ma phawre kari monong masida lainga na miyeng sanghogdaba taragadi hanjin hanjin tholakpoda thingnana ba hotna bada misi mina yarokbo yai maram aduna border gi matang asida lainga na asengba tangtaba ma khanghaningbagi wakhulon ekhoi punmangna lai Amaram da Tengnopal gi SP Dr S Ibom Sana thokdok thokpham dak thengnana satuni yengsinkhre pamdaba thokdok sing thoktana ba police personnel singda section na laina ba khanghanki tarama thoi suba Assam Rifles ki kangbu ga su thokdok adugi matangda wari sanakre Kangpokpi ki DC T Ranjit farewell pibaga loinana nauna district asiki DC oiraba Pradip Chandran Butaramna okpagi thauram ama DC office conference hall da ngarang pangthokre thauram aduda district level officers sing amasung DC Kangpokpi ge staff sing su saruk yakhe T Ranjit na revenue ki secretary Charles Pukhragani arm license mawong maril chumthoklamba asimak Kangpokpi gi miyam da piramba mahaki chawraba khudol amani Mahangna DC oiringai matamda Kangpokpi ki miyam civil society organization singna mateng pangbikhibagidamak apenba phongdokhe district level officers singna cooperation pibikhibagidamakta su apenba phongdokhe makhatana nauna lakliba DC da su mateng pangduna Kangpokpi bu chawkhatpa district ama oina ba hotnabiyu haikhe Kolkata ki Birla Industrial Technological Museum da chathariba Eastern India Science Fair ki quiz competition da Manipur ki team na Mizoram bo maithibe piduna ahanba tare Manipur team da RK Davis na Thoksom Sagar amasung CS Lemawi khautena saruk yakhi Thasigi tarom de faba chathagadaba fair asida Manipur ki oina state level science exhibition da khangalaba mahiroi singe model taramanga work experience game ta team marina saruk yari Manipur ki team Asibo Education S ki additional director science promotion RK Tenedi amasung directorate asiki VM officer oina Muhindranath Lusingle India government Manipur government UPF amasung KNO gi marakta taruk suba round gi political talk New Delhi da ngarang pangthokre anoba interlocutor Abhi Mathur na chair logduna pangthokhiba mefamadu da UPF ki maikai dege delegate taruk amasung KNO gi maikai da mioi tare na saruk yakhe Mifamada da UPF amasung KNO gi maikai degi Manipur da Territorial Council ama semna bataksan ke UPF ki wangangloi Aron Kipgen na hauzik sathariba sangtaina ba ase achumba maikai amada sangsille Manipur da phurup khuding mangna tangdu laitan hingmina ba yagadaba mawong da isu asi waroi sen yaba purakna ba khatnare makhata na civil society lusingba sing church lusingba amadi akhang ahai singi apun ba mifam ama pangthoktuna pumna makna yana ba apamba ama khangdoktuna waroi sen athoba matamda purakna ba lepnagani haire
Imung manung khana chaina bagi thogdokta mayambana manawnupa ani thangna thinbadagi ama sire ama soktuna laikanari thogdok asi ngarang numidang pung 13 rom taba matamda Churachandpur gi zomi colony da thokibani laikhidraba myoi asigi maming lamson khai chahi 53 apokpa henkho sei kawi soklaba mayamba asigi mamingna jinson pau chahi 53 ni jenari ba mayamba ahalgi mamingna hanminlian thang kawi mahak police na fana bo hatnari Tamenglong district ki Guigalong Khuldagi Kaitawliyo Faumai misigi matangda chumbalangla langjil puthokna ba amadi mihat adugi matangda senari ba mioi athuba matamda chairak pinabagi matangda United NGOs Mission Women Committee ki kangbu amana hakthengnana satuna yangsinkhre khongsat aduda District Women Committee ki convener Sobita Mangsatabam District Women Committee Thobal ki convener RK Mangol Zawbi Bisnupur ki convener L Revati Imphal West ki S Radhapyari Coordinator R. Boypu Koireng, Rongmai Naga Women Union, Assam Nagaland, Manipur ki President Pantikol Maisu Saruk Yaki. Gaitawliyo Faumai lising ani tarataret ki May kuntra dagi thiba khangdana leirakpadagi July 8 Jauzeng Turel Manakta Saru oina phangkhibani. Mihat asigi matangda mapuroiba I Daime Police na faraga hojik belda thoraktuna leiri. Khongsat aduda Gaitawliyo gi Saru phangkhiba mafam Jauzeng Turel Manakta susatuna yengsinki. Mahaki mapam da susatuna apokpaga wari watai sanaki tungda Tamenglong Police ta satuna SP yauna makok thongba police officer singasu wari sanaki Gaitawliyo gi apokpa chajeng sinang faumaina matai manaw khanai haiduna mapam da halakpadagi maya nupana khurumduna haijabadagi amuk thakibani machanupi na chatlamdaida mahak amuhanna nupa mayumda leirabadi hingna uba phanglaroi hairami Mihat asigi matangda khulgi oiba customary law da yana balai rabasu mihat asi mapuroi bina soidana oiramgani maramaduna logi oiba chairak chapchana pibiu haiki Atai imung manungi mioi singna jenari ba mioi bel thoraktuna laiba si pende matik saba chairak pihaningi mihat asigi matangda local MLA Samuel Jendaida memorandum pisin bachatlubada thaubaida loi khraba thabak amabu karigi amu hogdorak libano haina ningthi nungaina tawrakhidaba nungaite phongdokhi Tungda SP yauna tai officers singawari sanabada January ba mioi bel lairiba si court ki mathauni mahapu amohana faba haibasi evidence yaudravadi yade hana ayo oirambadu ki mahutta police station asigi osina ayo oiduna thigana bahanari UNM Manipur gi maikai digi matenga loinena athuba matamda loisina bahana minasi phongdokhi khongsat asigi matangda convener Sobita Mongsa tabamna Mihat asi yamna lumna lawbaga loinana misi asigi matangda police na thigaliba asigi mathakta fact finding report lawnaba amadi case asi kari phibamda leiribiga haibadu thijinba chatpani hojik phawbada fact finding mayam ama phangba ngamle hana police ki investigation da ahoba khara leibagum tawramba adu ayo sindokna ba haibadagi osina ayo oiraga makhata na thigatna ba yanare Mihat asida hakchangi charuk sing macet oina phangmana hakchang kayat lauthok khibra haiba singnada bangamde Women Committee ki maikai degi mara laiba mioi phaduna chairak pidriba phawba makhata na honakhigani haiki केस हम साथीना कोइना लवे अदुगा मसिगुम्बा केस अमुहन रिपीट तौरक्तना बेगी दमक्ता अखोइना अखोइगी वुमेन कमिटी अमदि अखोइगा चटमिनाबे ऑर्गेनाइजेशन खुदिमंगना मसिगी केस माइ पाक्टि भाव अखोइ चंगजनगन SSAG primary oza oina Rimsta Dr. Tamlambi Sanapati district ki Koite village dagi Sabanai Lili Kaubi nupi ama thabak dagi lokthokre mahakna lokhiba tolop amadi allowance sing adu tha taruk ki manungda pikhalangnaba education S ki director na order ama thokre amaromda SSAG primary oza oina Rimsta Dr. Tamlambi Chandel district dagi Furkatin village dagi P Maseng Jos Kauba mioi amasu thabak dagi lokthokre mahakna lokhiba tolop amadi allowance sing adu tha taruk ki manungda pikhalangnaba education S ki director na order ama thokre Phau puthokpada thamkiba pandamdagi metric ton lakani deficit tariba cement khatnaba CUR1 haina khangnaba tampha phau asi kumsi sahida metric ton chama puthoknaba thaurang loire haina agriculture ki director PS Rajendra na phongdokre ngasi sanden thongda laiba department asiga office ta pamisinga unaba amada mahangna wafam asi phongdokhibani mahangna makhataraduna haukiba sahida khudong sataba kharadagi department na thamleba phau puthokpagi target adu phangbangam khide metric ton lakh taruk lising nifu manga target tabada supnatagi lakh mari lising ani khaktamak phangbangam khe
metric ton lakh anirom wat iba sim en khatpa darkar leibena department na district kharada tampha phau makhalasi sangyeng tobada mai pakpagi khudam leirakpana handaki sahi sida farmer singda tampha phau asi marang kaina phangana bahanare haiki mahakna makha taraduna laumi singna department na paikhaliba tongan tongan ba scheme singi khudong jaba sing lobiraga phau puthokpagi changwanghan si phongdokhi masi koi laumi singdi koi free da koi lo da natte masi koi market stabilization fund haidana koi na ras chibi gas na makha da Thadau Students Association General Headquarters na tongan badabi da pung kontrataruki Manipur National Highway singda bantawani haina association asigi General Secretary Michael Lamjathang Haukip na phongdokre Manipur Press Club ta pangthokhiba pangmisinga unaba amada General Secretary na makataraduna mamang sahigi megitang mangada Miss Cecilia Haukip amadi Mornom Junior High School gi Assistant Teacher Thangkhogin Haukip mihata senaba mioi sing ngasi phawba Manipur Police na puthokpa ngamdri amaromda Thadau kuki MIL subject po Tampake Higher Secondary School singda khudong chaba pibidaba asigi damak ban asi pangthokadabani hairi Sarkar na makhoigi dabi gi mathakta thabak to onthok trabadi January gi tang 13 ki ayuk pung 3 tagi mathangi numit January gi tang 13 ki numidang wairam pung 3 phawba Imphal More Imphal Surachandpur Imphal Jiri amade Imphal Dimapur gi National Highway singda total shutdown gi khongjang jangsin gani masi phawbada sarkar na TSA gi demand thabak to onthok trabadi atopa makhal kaya gi khongjang sing jangsin gani haikhi Junior High School da oihiba thongkugin haukip Valley sida 10+2 level da Thadau kuki MIL tribal dialect sida implement introduce to be devagi demand ahum gi government na fulfill to be devagi akoi na January 16 dagi state highway singda ban tawani Housing marak thatna tianba break amatanga muglok zari Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oinabagi damaktadi Panacea singna amatang araba coaching center ni. Miyamna center sida thajaba thampi. The Blossom School, well begun is well done. Moirangkhom and Changangai campus affiliated to BOSEM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Welcome to Salai Institute of Foreign Languages. We're giving you opportunity to learn foreign languages. Admission open for 6-month courses in Japanese language. Classes start from January 2019. Call us on 9962631124. Please walk in. 4th floor, MTCTC building, MT Avenue, opposite to New Lavas High School. Wangkai Ningthem Purhi Mapal Laiba Career Nurture Center da lagliba January tang 15 dagi class 9 amasung 10 BOSEM Science and Maths ki foundation course hogjaragani. Class ki timing 5 PM to 8 PM. Contact 9402241800 or 0385244949. Break itungda taramna oksari makhataba pawda MOBC department na paikhaliba scheme singi white paper puthokna ba Manipur Muslim Welfare Organization na taksilladuna khongjang kaya changsilabasu government na tumina lesson ba thawong organization asina yaningda ba phongdorakle hatta minu thongda laiba organization asigi office ta pangthokpa pawgi mifam amada organization asigi president Abdullah Pathana department asigi official singna MLA minister singa manaraga beneficiary singi list phongbada aranba kaya mamangda thengna khrei Deputy Director Oiramba Amana Lana Lupa Lak Humpudra Mafam Kangan Kidabadegi Government na Lupa Lak Tarahum Dorom Lokatlaga Lemhoba Sing Kadai de Sat Kre Aran Batoba Sing Zerak Pinaba Hizabada Government na Kankatuna Labor Tawong Yaning De Atuba Matamda Department Asim Atawning Tina Tahandrabadi Akan Makongjang Kaya Changsilagani Haide Pamena Paikat Kibe scheme sing Makoina the Tataraki of Fal sing Punamado inquiry to Vidakana Atu Matam the white paper Putona Bohonabio Putopio Waitive over response Lobio MOBC department ta scholarship amadi phanlana sezinabagi wathok sing nimitarani fabagi manungda chief minister na mityang sangbidravadi Manipur da lairiba organization kaya ka khosamnaduna democratic oiba khongjang changsilagani haina All Manipur Muslim Organization Coordinating Committee ki president SN Jalan na pangbisinga unaba amada phongdokre
ngasi hata da laiba committee asigi office ta paumising ko unaba aduda lising ama samapan marfudrama pandagi hauduna Manipur gi Muslim singi damak lairakhiba MOBC department na hojik phawada Panla na sizin na bayaw na mahiroi singi scholarship pina na bahon abada wato kaya oiduna lakle. Community ki oiba pre-matric scholarship lising ani tara humdoi tara mari hojik phawba pithok pidre. Lising ani tara mari tara mangagi oina di kharapi kharapi de na thamle. Lising ani tara taruk tara taret ki oina su post-matric scholarship ki phangbaya raba mahiroi singi list thok rabasu ngasi phawba masa-masa ge account ta paisa hapidre. Minority Muslim singi oina lairiba sagai humpuni thoigi manungda yaudaba sing OVC certificate ta mingda challenge tawraga mahiroi singi scholarship phangana bahana bada panba piriba asi athuba matamda lainga kasana yangsan bigadabani Minority area da sizinnagadaba multi sectoral scheme kaya minority jaga natabada fund drive tawduna sizinnaba kaya thengnare amaromda department asigi lupa lakh humpudra hena sizinnakhiba officer amagi mathakta hujik fawba laingakna thabak lokhatana leiba asi pende MOVC department pu athuba matamda mapung fawa directorate ama ohennaba mamangi sarkar na cabinet mifamda lawram leba warep adu athuba matamda laingak asina thabak ta onthok bigadabani hairiba wafam singasi nimit tarani fawbagi manungda chief minister na eng sangbiduna thabak lokhat pidrabadi democratic oiba khongjang kaya so sangsilagani haikhi Moirang Purenda amasung Manipur Public School Koirengaida Pan Divert Taurambagi wafam thengnare thabak oina pangthok pinanaba streamline tawbinanaba koye maikaidagi honorable chief minister da request tawjari Sumang nila gilamda memthoibi sabada maming leraba tingom nila komol miyam na kaksing komol haraga khangnaba sumang nila artist asi hauzi kidney animak fail oibadagi aruba fibam da laikanari lila artist pu nungsibiduna mahakpu angamba mateng pangbiyo haina sumang lila council la Manipur miyam da appeal tawrakle ngasi sumang lila sanglel da paumising unaba amada council gi lifetime secretary SS Hemantana matam kharadang makhata na lila yawang amnana ba artist asigi layeng bada asoba sanfam jangada balaibana council na su angamba mateng pangli miyam na su mateng pangbiyu artist asigi punsi kannaba mahaki masanupi amana su kidney dan tawragani hakhi magi sumba awaba tarum matamsida magi donor masu masani wonsina uibirage na songtorokpa ipai cha himinajagi haibi wakalonda atana sumang lagu tasena nungsibiba mi kudimakta akoi angamba mateng khagadi pibiu Amaramda saknairaba artist kaksing komol na mahaki punsi asi miyam na nungsibiduna mateng tawbiyo haikhi aisa wawa moe sinai sisi manga dai si hena muare si le bang na nungsibiduna agi lagi pampak sa mutang patang krade song pangjana ba mutang i punsi ko mati am tu sukan biwa na ating pang biwa na haji Children Theatre da khanaba project kamoy na ngasi MDU da Pebet lausingi mama haina mingthon ba drama ma utkre angang singna sanaba drama asi Padma Shri Award di warepanabana Ministry of Cultural India gi makhada project director oidana puthokpani ngasi gi tharamasida theatre director Khatri Jugindro theatre director Dr L Gozen theatre critic Buddha Singh Tham amadi children project director warepanabana maru oiba miyoi sing oina saruk yakhi Kanglai Park Students Association amadi Jaya Jaya Radhe Film Production na punna puthokpa sanasi haina mingthon ba music video among asi classic hotel da release tawkhre ngasi gi thoramadu da Kosem gi secretary Dr M Vidyasagar KSA gi president Ningthaujam Satan amadi Imphal East gi additional SP Ops Mutum Kumar na thoram mapusing oikhi Zahi Kudingi Yausang Festival Manungda KSA na sinduna puthokpa sports meta music video asi season nagadabani Tharamduda Dr M Vidyasagar na KSA na state asi apaba maikai da lahanaba jangsilakliba khongthang asi apaba mani phongdokhi Mamang Zahida Pangthokiba General Election da DC Chandel gi makhada sizinnakiba gari singi awaimal mari leinaba authority na athuba matamda pithoktrabadi Indo Burma Sugnu Road Bus Owners Welfare Union na khongjang kaya jangsilagani haide More Commando gi DSP Krishna Tombina lusingba kangbu amana prepa ki thangjam ibom sakauba mayang langjing tamang dagi miyoi amangasi More Ward number 2 gi Dalpati area dagi fare haide KBK Chandel ICAR Research Complex for Northeast Region Manipur Center na Tribal Subplan gi makhada nauna saba sabangri food processing center Chandel district ki monsang pantha khulda sangakre
सेंटर असी खुलसीद सबांगरी सेल्फ हेल्प ग्रुप न सलाइबनी संगाबगी थौरमतुदा ICAR की डायरेक्टर एन प्रकाश केबीके चांदेल की सीनियर साइंटिस्ट डॉक्टर दीपक ICAR मणिपुर सेंटर की साइंटिस्ट डॉक्टर SS रॉय मोनसांग पंथा खुल की मंत्री MD खामदिन सुसर याखी लंबुंग खुलदा लाइबा परिम सेल्फ हेल्प ग्रुप न सलाइबा एग्रो फूड प्रोसेसिंग सेंटर अमसु संगाखी हौखिबा चहिगी सेप्टेम्बर थादा यूपी के ग्रेटर नोएडा दा मिहाथीना हातोपिख्रबा उरिपोक्तगी प्रविश सनम इसिगी मतंगदा अथुबदा जस्टिस पुरकनबा होनागदबनी हाइदुना ngasi नोंमैबुंग कैथेलदा नोंमैबुंग विमेन्स डेवलपमेंट मेरा पाइबे एसोसिएशन सिंदुना वकत मिफम चथखरे वकत मिफम अदुदा सरुक याखिबे एसोसिएशन के जनरल सेक्रेटरी एन सोबिताना अवांग नोंपोक मियामदा रेशियल डिस्क्रिमिनेशन चथरिबा असि खुदक्ता लेपकदबनी प्रविश सनमगी मतंगदा जस्टिस पंगनगदबनी हाइखे मोइना angang si kuloi ko ambasya masi officer sing sigi mataka sigi aina ku sigan hamba pami Prabisanam isigi matangda chumbala lalangji putho haiduna All Assam Manipuri Students Union Karbi Anglong District Committee na Karbi Students Association ngaloinana Karbi Anglong gi difuda khongjang jangsin khre Relief Center for the Welfare of Differently Able Persons Manipurga National Institute for the Mentally Handicapped NIH Sikandarabad amadi State Commission for Persons with Disability ka khosam naraga satharakliba identification amadi assessment camp ngasi JM Hall da pangthokre thoramduda State Commission ki Commissioner Dr. RK Kumazir Assistant Professor Dr. Mary Anupama Special Education National Institute for Empowerment of Person with Intellectual Gap Mukasu saruk yakhi disability singe assessment tawduna sakhang se pibagaloina na potlam kaya marumsu yantokhi thoram asigi matang da State Commissioner RK Kumar Jitna wafam kaya phongdokhi Kumbi Awang High School Mapung Phaba School ama oinana bhatna bada miyamgi mateng pangbina ba scholaski founder headmaster Nongmaitem Buddhisandrana phongdorakle School asida pangthokpa pawgi mifam amada mahakna makha taraduna high school asi lisingama samapan humudrada Kumbi Girls High School haina lerambadegi lisingama samapan humudra mathoida Board of Education asamna sakhangduna class 10 examination thaba ya halaba matung Manipur Board na lisingama samapan marfu hubdoida amuk masakhangki lisingama samapan marfu mapanda Kumbi Awang High School haina maming onduna ngasi fawba class 10 examination da afaba mahiroi kaya marum puthokpa ngamkhre School asigi School Development Committee na hanaragliba asida miyam na sumateng pangbiyo haike Loktak Patta Saktariba Utsek Singi Matangda ngasi su thanga haureng Singyang Bazar Community Hall Zatharakpa Awareness Program pangthokre Division Forest Officer Bisnupur amadi India Bird Conservation Network Manipur galoinana All India Culture Association thanga nasinduna pangthokiba awareness program aduda Range Officer Moirang L Babuyai IBCN gi Coordinator RK Birzit District Headquarters Bisnupur ge Range Officer S Ratan Kumar Nasingba mioi kaya saruk yakhe Wangang kibesingna phongdokna kibada Loktak Patta Saktariba Utsek Sing ngak senba haibasi ekhoi pumnamaki thaudangni masina Loktak Pat kanbada su asoba mateng oigani Bisnupur District Police ki telephone directory among asi district asigi DC Bobby Waikhom na phongkhre SP Bisnupur ge office da pangthokpa tharamadada SP Jogasandra Kuntranitoi Suba Battalion CRPF Loktak ki CO Rajgopal Susar yakhe SP Jogasandra nang asi phongliba directory asina district asigi law and order gi fibam ngak senbada choba mateng oiragani haikhi Sagungpang village dagi tanthokraba imung tara taret pu amuk hanna Sagungpang village asida khunda laita hanna ba High Court of Manipur na order ma thokre Prime Minister Narendra Modi gi lamjing makhada India pumbada chathagada ba Prakriti Paraya Bharat or Hum haiba campaign Manipur gi oina Bisnupur district ki manung dalai ba kaibul lamjau da hokdokpa loinana park asigi akoiba mafam sing sengdokre Forest Department amadi Manipur Pollution Control Board ka puna sinduna pangthokiba hokdokpagi tharamadada Pollution Control Board ki Chairman L Radha Kishore Prime Minister Office ki MEF ki Deputy Director Scientist Raja Sekhar Rati yauna mari leinaba official singna saruk yakhe El Radha Kishore na malemda ing asagi khal kaitharagliba asi mioiba ikhoina thohan bangaktani masidagi kannaba ikhoi punna thabak paikhat minaba mathau tare haikhe
Thauramasi Manipur Pollution Control NSS NCC amadi Thobal Municipal Council asinduna Thobal la supang thokre Thauramga mari lenana Thobal Bazar gi akoi bada lairiba Thobal Turel Khongbal gi mafam sing sengdokre Thauramadu Pollution Control Board ki Chairman Radha Kishore Thobal Municipal Council gi Chairperson KS Samona Singba miyoi kaya saruk yakhe MLA Radha Kishore Thauram asi mafam atai kaya da supang thokigani mipum khuding makna mahausa gi khal kahendana ba hona batangai fedre State asigi school amadi college gi mahiroi singda mahausa gi khal ngak nanaba awareness program pangthokadauri plastic bu matau karamna manghangadagi habasi sarkar asina khanaba hore haike Rainy season da haibadi nong yam taba jaga da koina kola samatam da plastic hapada road to head ru shape tawre haidana technical kangona koina puthokna yanare Manipur ki amatangairaba Medical College Janims ki Gynae Department ta OPD matamda nongmadami chama yankhai hena lokselaroi haire emergency oiba casing laklabadi OPD amadi ATC ki khuthangda Gynae ki ward sing da layengba yagani haina Janims ki Medical Superintendent na order ama thokre hosing marakthana break amatanga amuk lokjari To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in Education. Mama mapana machada piba ngamba khwaidagi chawba khudolsi ichabu mahi tamanbani. Slopeland Public School Khongjom, Northeast India da khwaidagi chawba amadi nanba boarding school ni. Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu. Imphal East, West amadi Bisnupur District oina makhal khudingi apamba 2, 3 amasung 4 wheelers na chingbagi gari guarantor yaudana loan lawbi yagani deposit tawba numita apamba gari su pangbigani pambiba miyo sing unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazar Bisnupur Amukana taramna oksari makhataba pauda Lamlai Municipal Council lesinduna sa survection habesida nomagi oba awareness campaign mangasi council asigi Lamlai Bazar da leba office complex ta pangthokre thoram asida council ge chairperson RK Memi Devi amadi lamdamdugi saknai raba miyoi kaya saruk yakhe thoramga mari lenena ward kudingda lunana thamnabagi pandamda dustbin su yanthoke thodam Ravindra Singhna miyam punna town asibu lunana na thambada ikoi bhap tamina basangi haike Laiba Luba Nambi Chang, Sidda, Lamlai Municipal Council, Lamlai Source, Top one of Katsi, Aduga, my way of see. Thasiki Tangnipanda, ISTB Kangu Amana, Tourism Directorate Office, Kanglaga Marilena Paulo, Nanabasat Lubada, Staff Amata Leram Jahabadu, Numit Adugi, Ayuk Pungtarama Toida, Principal Secretary, Tourism Nakoba, Mifam Ama Yarubanani Haina, Director W. Ivohalna Sangdorakle. Nauna join Tauraba Director Tongan Project Amasum Scheme Sing Pariba Officer Masung Project Staff Sing Punna Principal Secretary Tourism na Maki Office Member da Kauraktuna Project Scheme Singi Review Tawkhibani Haire Haryana gi Gurgaon da pangthokiba humphum doi suba National Ball Badminton Championship amasung Delhi da pangthokiba humphum doi suba National School Games Thangta Championship da saruk yaruba Manipur gi sanaroi amadi officer sing train thengthabadegi All Delhi Railway Station da khudongzada ba mayuk nakhre haire Brahmaputra train pungtara matam thengthakibana sanaroi sing waiting set da khudongzada ba mayuk nazarabasu Manipur gi mahut sinduna mingsat purakpagi da khudongzada ba sing harauna mayuk na batabani haina sanaroi sing na ISTB gi Delhi Paumi Seram Roses da phangdorakhe Brahmaputra train ngarang numidang pungtara mathoida Delhi thadokadabani adubu ngasi ayuk pung mapanda thengthana thadokhe National Ball Badminton Championship asida Manipur gi sanaroi kunna saruk yakhe Championship asida Manipur na medal lobangam khidrabasu nupagi timna Delhi amasung Jammu Kashmir maithiba pikhe nupi gi timna UP amasung Jammu and Kashmir bu thoike Manipur Ball Badminton Association ki Secretary Tombana Federation ki phamki ba mifamna kuntra mangarak suba Sub Junior Ball Badminton Championship Manipur da pangthokna ba lauthokre Championship asi mapung fana pangthokna na ba sem saragani Championship asigi mangoina na March thada Free National Coaching Camp amasu Federation gi mijeng makhada Imphal da silagani haikhe February amadi March thada pangthokadoriba class 10 amadi 12 ki yengbiraga harau kumai gi mingda thabal songba amadi school singnasu general holiday numit natana school suti thabiganu haina United Organization Kaksing gi cherola mana haire
ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯅꯥꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯍꯧꯁꯤ ꯁꯥꯟꯅꯕ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯇꯉꯥꯏ ꯐꯗꯅ ꯂꯨꯞꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯔꯕꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗꯒꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯕꯤꯌꯨ ꯍꯥꯏꯔꯤ Lilong usoi pokpi tamiyai Azim Khan gi loinabi Saria Begum asi chatkiba tang tareta golapti maning lekai de leba Muhammad Anwar Elias ki amudingi yumdagi thokibadagi hanjilaktre hairi mahak pit manga rongwangi kuchungawi mamai koidanai masam sangi mahak na yumdagi thokiba matanda sky blue gi fanek ama setki kanagumana mahak pu thengnabi rabadi manak nakpa police station atraga mobile number 878 742 4889 da contact tobiyo hairi Hauzik sana bagi pau omok pizare. Masih sana bagi pau da Haryana gi Rohtak ta chathariba National Women's Boxing Championship ta Manipur gi saknairaba boxer Sajubalana keji yankai mathoi gi kanglopta ngasi sanaki be semi final bout ta RSPB gi Minaksibu manga sinoda maithibe piduna final sangkhre hayeng host oiriba Haryana gi rituga final da thengnaragani All Manipur Gymnastic Association gi executive pi mifam pangthok lengai da gymnast singi parents singna competition pangthok piu matam gi championship pangthok haina protest tobagaloinana association gi president ta memorandum pisin khre Gymnastic Federation of India gi president Sudhakar Sachina kunipan suba sub junior artistic gymnastic national championship pangthok pada yare haina association gi maikai digi phongdok pada gi khongjang handok khre Emsu Zedio Jimpal Amade Kadana Sidhuda Jimpal Conference Holder Second TIA Open International and National Taekwondo Championship ta gold medal fanglaki be M Changning Khombit Chanubu Taramna Upagi Thoram ama pangthokre thoram aduda lupsing asigi thaupuba sing saruk yaki loinana sanaroi M Changning Khombibu thagat wahi kaya phongdoknaki Striti Olympic Association Chawna Sinduna Kaksing District ki manung sana laiba Liwa Sarai Playground da chathariba taranithoi suba Striti Football Tournament lising ani taranipal gi ngasigi nupi ki match Monsang Pantha Women Football Team A na sangangai Women Football Team goal ani sinoda maithibe pikre nupa ki open match na Liwa Sarai A na Montang Pantha Sibo goal taruk sinoda maithibe pikre veteran gi oina Monsang Pantha Veteran Club na Liwa Changning Veteran Club pu goal ahum amada maithibe pikre Hockey India ki mijang makada Manipur Hockey na sinduna tha sigi tang tareta ki chathariba Nipan suba Hockey India Senior Men's National Championship B Division gi ngasi sai NERC takila sanagadaba match animak sanakidre Championship asigi ngasi ahanma match ta sanagadaba Hockey Maharashtra laktabadegi Hockey Rajasthan na walkover lauki anisba match ki sanagadaba team ani Bengal Hockey Association amadi Hockey Uttarakhand gi Sanaroi Singh matam chana fila laklabasu Hockey fila jaigadaba ising matam chana jaihodaba amadi Infrastructure singwat padagi sanakidre Kumalampak sanakiba match singdana Delhi Hockey Truk Hockey Himachal Punjab National Bank amadi Central Secretariat mai pakre Hausi makata ba sanabagi pausing boyani thousandagi amuka pangbigani Texam Polo Club amadi Manipur Police Sports Club Team B Sathariba Kontra Marisuba State 11 Polo Tournament ki semi final sangkhre hayinungkin sanagadoriba ani suba semi final match ta thengnaragani All Manipur Polo Association Sinduna Tha Sigitang Ahumdagi Polo Team Kunmangana Saruk Yaduna Imphal gi Mapal Kangjebungna Sathariba Tournament asigi ngasi sanakiba ahum suba quarter final match ta Texam Polo Club na CRPF Polo Team bu Panjal Taret amada maiti piduna semi final sangkhibani match asida mai pakipa Texam Polo Club ki Panjal Singadu YDJ na ahanba ahum suba mari marisuba sakarda Panjal ahum chankhi S Ranjit ani suba mari ahum suba sakarda Panjal ani M Manihar amadi KS Tombina ahanba madi ahum suba sakarda Panjal amamam chanduna match asi mai pakhibani match asida mai tikiba CRPF Polo Team gi amatangarba Panjal adu O Samarjit na ahanba sakarda sankhibani tournament asigi mari suba aruiba quarter final match ki sanakibada Manipur Police Sports Club Team B na Khurai Polo Club Team A bu Panjal mari ahum da mai tiba piduna semi final sangkhre Manipur Police Sports Club Team B gi mai pakhibagi Panjal singadu M Zawana ani suba madi mari suba
sakar panjil ahum chanki atopa panjil aduna ice abung khumanna anisuba sakar da sankhibani match asida maiti khiba Kurai Polo Club Team A gi panjil sing aduna L Thompson na ahanba amadi anisuba sakar da panjil ani T Rosen na anisuba sakar da panjil ama sankhibani sathariba tournament asigi hainu kilpung amada sanagadoriba ahanba semi-final match da Manipur Police Sports Club Team A amadi X Polo Club Wangkhai ga sanagani anisuba match nungkilpung ani tabada Texam Polo Club amadi Manipur Police Sports Club Team B ga sanagani Same Khagempalli amadi Southern Sporting Union Singjamai ahanba haibok T20 cricket tournament ta mai pakre Manipur Cricket Association gi mieng makhada Langthabal Sporting Club Langthabal na sinduna tha sigi tang taretagi team kunma thoina group mari thongna khaiduktuna Langthabal Public Ground da sathariba tournament asigi ngasi sanakiba ahanba match ta Same Khagempalli na Eastern Sporting Union Wangkhaibu run yangkhaini thoida maiti pikibani Eastern Sporting Union Wangkhai na toss ngamduna fielding side khanki ahanba batting tokiba Same Khagempalli na apiba over kunda wicket taruk turaga run chamaga humpu lauki masigi pakhumda anisuba batting tokiba Eastern Sporting Union Wangkhai na over taramapal ga ball marida wicket loina turaga run chamaga sumna nipan khak lauduna match asi maiti khibani match asida Same Khagempalli gi sanari kabirna over marida wicket ahum lauduna man of the match takre tournament asigi anisuba match ki sanakhibada Southern Sporting Union Singjamaina PTCC Patsoibu wicket tareta maiti bapiki PTCC Patsoina toss ngamduna ahanba batting tokibada over taramariga ball marida wicket loina turaga run nipu nipan khak loki masigi pakhumda anisuba batting tokiba Southern Sporting Union Singjamaina over tarada wicket ahum khak turaga apiba target atu yauduna match asi mai pakhibani match asida Southern Sporting Union Singjamai gi sanaroi bowler Rohit na over marida wicket mari lauduna man of the match taki sathariba tournament asigi hayeng ayupung mapal tabada ahanba match oina YWC Langthabal amadi Blue Hawk Kurai ga sanagani anisuba match ayupung 13 makhai tabada PCC mayai koibi amadi Kraw Khamnam Bazar ga sanagani Yangkhom Sanjib na sponsor toraga Rising Knowledge Club Khuyatong na sinduna tha asigi tang taretagi team 19 group ani thokna khaidokuna Rising Knowledge Club ground na sathariba ahum suba Ima Manisang Memorial Mini Boys Under 35 kg football tournament ki ngasi sanakiba ahanba match ta KSWC Kongpal na ALL team A Uripopu goal ama sinoda maiti bapiki match asida mai pakiba KSWC Kongpal gi goal adu Y Robinson na sankibani tournament asigi anisuba match ki sanakibada RKC team A Khuyatong na Thau team B thangmi banbu goal ama sinoda maiti bapiki match asida mai pakiba RKC team A Khuyatong gi goal adu G Dexon na sankhibani sathariba tournament asigi hai nungkilpung ama tabada ahanba match oina RKC team B amadi United FC team A ga sanagani anisuba match ta thau thangmi ban amadi LKYDA team B ga sanagani Amopa Moirang na sinduna tha sigi tang tara dagi team kunmari na group mari thokna khaidokuna Moirang multi-purpose higher secondary school ground da sathariba anisuba Ice Bureau amadi Ice Brozen Memorial 11 under 15 football tournament ki ngasi sanakiba ahanba match ta tapaspa tabungkhokna MP2YA Moirang bu goal mapal sinoda maiti piki anisuba match ki sanakibada Aksa Kokta na Amopa team B Moirang bu goal ama sinoda maiti pikre sathariba tournament asigi hayeng ahanba match oina GTC team B Tinungui amadi TYDA Tobulga sanagani anisuba match UFC Uripok amadi Amopa Academy team B Moiranga sanagani KLYSCA Kaibul Awang Lakai na sinduna Association na sigi ground da tha sigi tang taruk tagi team kunipana group mari thongna khaidokuna sathariba ahum suba Sangai Trophy District 11 Foreman Asset Open Football Tournament ki ngasi sanakiba ahanba match ta NEYA ningthaukhongna YICCL team A Kaibulbu goal nipal amada maitiba pikre ani suba match ki sanakibada TSA Tinungaina YICCL team B Kaibulbu goal ama sinoda maitiba piki Marisuba match ki sanakibadana Boys FC Ngangkhalawaina Polisar Itingbu goal ani amada maitiba pikre Pauna Memorial Club
usekon takhong mapana sinduna tha sigi tang taretagi team nipuni thoina group tara mari thokna khaidokuna PMC ground usekon takhong mapal da sathariba ani subai stelben let moirang them kunjo sing memorial foreman SI soccer tournament ki ngasi sanakiba ahanba mersa marsi team bina NIPC usekon bu gol ahum amada amadi ani suba mersi sanakibadana kairao FC na asa akampat pu gol amasinoda maithiba piki Tagasari boyay hauzik ngasi nomagi oikiba inga sagi pau amuk phangpigani ICAR lampen patgi ngasi numida waram pung manga makai pawgi manungda phangkiba ainga samadi nungjugi pauda ngasi gi khwaidigi sakiba Celsius degree kunma thoi dasmik suino khwaidigi ingba Celsius degree mari dasmik suino Nuksit ya wa ising menil gisang ayuk da sada mariputana mathoy nuktil da sada nipu oiki ngasi nong sukide hauzik aroi pada maru oiba pau amuk nupi singi yai fathaurang ki damang akhanaba sanpham budget hablagani haina chief minister nongthomban biren na phongdokre KSA की थौमी अहुम फारगा लुपा लिसिंग मंगा लौरबनी हाइबा बिष्णुपुर पुलिस की SI अमा थबकदगी सस्पेंड तौख्रे अमसुंग मोरे अमदि म्यांमार अनि की ताइनाबा नो मैन्स लैंड दा म्यांमार ना अमुक संबल खाना होटनरमले ngasi gi wenadi ISTV na pizza ba Manipuri pau matang asdalo sinjari mengta bi ba pumna makbo amuka na kurumjari